Sayona Hairakpagi Matung inna Manitoibagi ka aduda leiribo upusingdu punna hangdok tuna kanna thirami thiba yaba thiraba matungda karimata phangdaduna wakhal nungaitana leirami amau nupi aduna tawriba mayam adu manembu aduna loni yenglami khaleba nupi ase afaba nupi di oira moese magi mong matause ina ngana khangkrabani karino mana ka asida koite thiribo oliba mayam asibo hangdok tuna upusing ase ima khoi babung khoina di khangdabani na asi afaba nupi ne na khanari neba phai hoji ima da tamuge nupi ase bawo matawena aina dum isan pai ka ase lona dum senabane ba adu ngasi di ure dana mana tawri mayam se ima da loina tamuki ai kya ta nungsi kharabano yengo isu ase hana tawmi ba thabak tudagi handak ne he na tawkhre ne he ngak ta potha khidre handak ti ko ma gi thok pa taw dana ngak ta free da leite mi nungsi bana ibema kaidawre amuk sauduna laklabadi kaidawba yaurage nangbo ima namo nang hana haidro nupi ase afaba nupi na tiana mathum marang ju khangdana ima khoina hekta chap lungna leptana hojdi kari sare chana pai ka do ima nasana ne namo na chingna dana ne adum chenare ko sen chena dana leibane adu yengo hoji ibungo do phasa kharkanda bana upu manung du da phakok tana thi dana ekta hotana tawbodo ai lummaga loini yenge ure kari no ma tawdi sibu kari no ma thi do ba aina haidro ima afaba nupi na tiana jugo charo e banu pi ase mathong marang mama pa mathong marang khangda banu pi sina bu kari afaba torok dori ge koi gi mung sida mana theori do kari no ba ngai ko ima kok thok tu na amuk ta hang gi ge ha na hek ta saugot khinu ko ima na hang du na yenge kari thiri bano hai bado ai kok thok laga hang ge ko ibe ma arubi ta bro amuk ta tholau ne he abo kinak ta amuk ta lawo abo nasubu kau bro kawe abo wa mata hangena kauri bani lao abo kinak ta pham lo lao abo kari lairage kari no nang na kanna paktha dana o tana thi hawi har dubu kari thiri bano nang bo abo tamogi pirol do loina pangyan ta yansan ba pang thamjan ba taw ba adu do aina loina semam bane abo adagi tamogi pochai thamba to pache chang thamba sing du loina matung maram ta khangraba adu amamam ta loina semam bane abo yam sum yeng bada nungai te na khara phajana na na thamge na semane abo adu ne isu sidi sit na na ne thamgada bani isu gi ne pochai phiron chaklon sing do na na lu na thamuko chalo yare abo adu hangai duna nangbu kaubani loisan jaruro hoi abo adu di nasu amuk loisan jaru ki ge ko abo chalo loisan jaruro luna nana tau ko isu do thabak chathok padane mangol oina ba chalo aina haidro isu ase phataba kari mata tawroi haidana na khoina mabu nungsiba ngamdaba se ima nungai te ko phana su kaitang khallu kaidawge noibo phattana ta khalladi anum phattabani ne he isu asina isu nupa adu gi wajari ba tawjari ba mayam ase kitang su khallu ne he nangbo phattana adum khanbiradi karai dagi yara roi ne he aina haidro kari su tawram loi haidana ima machin thiri ni masinu pi se yam tawba ngam ngam ni he mana theori bo holori ba mayam du bu lo chali bani kan he kim lang nam ni ima ai ki ko pi se theng na ki he apaba nu pi jina te ko ima masina apaba torak ni ha badi ne punsi da khallu no ima ai loin ura bani mana machin thiri na panga ngang dana aina khana ning da bagi tumina kha chi lai bani ko ma koina phai na hojik tawri se yeng oi ma ai da haijari sini asuk phakrab isu sibuna khoina phatte hairi se ima no yaning de ko chalo nang isuna thau tau jaruro ima ga muk marai yena dana kari su kanaroi isu ase aina sit na khangba mi ni magun khanglaba aina phajana chalo na thau tau jaruro ima aida hajar sini ko masigi nu pi se phatanung da thola badi ima na dai ta loina pugani hai khibani ko aida hajar ur sini apa nu pi na te mase chale mai ta ge nu kitalo shalo gi ge isu ase ai ga leitrabadi loini dawa bada karam dawgada bano khallo bada ai matha saida ai leiri pasi phau yengsin bi bas mayam asina ai kasi gi bathok labadi wahau gani da isu se ai isu mani thoi bada wari amuk ta sadra badi yara roi sunu pi se luna tawbiu haidana mama asiga machan pi asiga ni yengsin bi ba mi eng asi buwada ma di kari mata khanglam loi ai tani khangleba amuk ta wari sadra badi yaroi dawri aina lona tawba thabak dubu imana khanglam isi kamaina tawizan
ꯑꯩꯅ ꯄꯣꯠ ꯆꯩ ꯊꯤꯕ ꯈꯣꯠꯄ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯕꯨ ꯏꯃꯥꯅ ꯂꯣꯏꯅ ꯑꯕꯣꯛꯇ ꯇꯝ ꯂꯩꯔꯝꯃꯤ ꯀꯃꯥꯏꯅ ꯈꯪꯉꯤꯖꯥꯠꯅꯣ ꯑꯩꯗꯤ ꯄꯨꯔꯥ ꯉꯛꯑꯦꯃꯤ ꯌꯥꯝꯅ ꯃꯤ ꯑꯝꯇ ꯂꯩꯇꯦꯅ ꯇꯧꯔꯤꯅꯦ ꯑꯗꯨꯒ ꯀꯃꯥꯏꯅꯅꯣ ꯂꯣꯏꯅ ꯈꯪꯉ ꯂꯩꯔꯝꯃꯤꯁꯤꯕꯣ ꯑꯩꯅ ꯑꯕꯣꯛꯇꯗꯤ ꯌꯥꯝ ꯍꯥꯏꯖꯤꯜꯂꯝꯃꯤ ꯑꯩꯒꯤ ꯐꯤ ꯊꯨꯞꯄꯅꯤ ꯑꯗꯨ ꯑꯗꯥ ꯇꯧꯕꯅꯤꯅ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯏꯅꯦꯝꯕꯣꯛꯁꯤ ꯌꯥꯝ ꯁꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯑꯗꯣ ꯇꯥꯃꯣ ꯁꯥꯏꯌꯣꯅ ꯊꯤꯌꯣ ꯍꯥꯏꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨꯗꯤ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗꯦ ꯑꯩꯅ ꯊꯤꯔꯤ ꯃꯌꯥꯝꯁꯤꯗꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯔꯤꯃꯠꯇꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯊꯤꯌꯨꯇ ꯍꯥꯏ ꯑꯩꯅ ꯊꯤꯒꯠꯂꯛꯏꯁꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯤ ꯃꯥꯒꯤ ꯂꯣꯠꯂ ꯊꯝꯃꯤꯕ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯌꯦꯡꯉꯦ ꯐꯠꯇꯕꯒꯤ ꯃꯔꯝꯗ ꯏꯕ ꯄꯣꯠ ꯆꯩ ꯀꯔꯤꯃꯠꯇꯁꯨ ꯌꯥꯎꯗꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯣꯐꯤꯁꯇ ꯊꯕꯛ ꯁꯨꯔꯦ ꯆꯦ ꯆꯥꯡ ꯁꯨꯔꯦ ꯑꯗꯨꯝ ꯑꯔꯨꯕꯤ ꯎ ꯂꯩꯔꯦ ꯃꯥꯅ ꯉꯥꯡꯕ ꯈꯣꯟꯖꯦꯜꯗ ꯇꯥ ꯂꯩꯔꯦ ꯅꯥꯀꯣꯡꯁꯦ ꯍꯜꯂꯛꯑꯦ ꯒꯥꯔꯤ ꯊꯧꯔꯦ ꯃꯥ ꯑꯗꯨꯝ ꯎ ꯂꯩꯔꯦ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯈꯟꯕꯤꯔꯤꯗꯨꯒ ꯑꯩꯅ ꯈꯜꯂꯝꯃꯤꯁꯤꯒ ꯃꯥꯕꯨ ꯊꯧ ꯀꯔꯤꯝ ꯁꯥꯗꯕꯅꯤ ꯏꯟꯇꯔꯦꯁ ꯀꯔꯤꯝ ꯂꯩꯇꯕꯅꯤ ꯑꯗꯨꯒ ꯑꯩ ꯃꯤꯠꯁꯤꯗ ꯎꯔꯛꯏꯕ ꯇꯧꯔꯛꯏ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯁꯤꯕꯨ ꯅꯨꯡꯁꯤꯔꯛꯏꯕ ꯖꯥꯠꯂꯣ ꯑꯁ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯁꯣꯝꯗ ꯑꯣꯟꯊꯣꯛꯎꯔꯦ ꯑꯔꯨꯕꯤ ꯁꯣꯝꯗ ꯌꯦꯡꯉꯦ ꯑꯔꯨꯕꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯑꯩ ꯃꯤꯠꯂꯁꯤ ꯎꯔꯤꯁꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯦ ꯒꯥꯔꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯤ ꯏꯁꯨ ꯅꯨꯄꯥꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯏꯆꯥ ꯅꯨꯄꯥꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯃ ꯂꯥꯛꯇꯤ ꯂꯥꯛꯑꯦꯍꯦ ꯏꯁꯨ ꯅꯨꯄꯥ ꯃꯥꯜꯂꯤ ꯂꯥꯛꯂꯤꯕ ꯑꯁꯦ ꯇꯥꯟ ꯆꯥꯔꯦ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯑꯗꯣ ꯏꯁꯨ ꯅꯨꯄꯥ ꯑꯁꯤꯗ ꯍꯥꯏꯍꯧꯔꯒꯦ ꯍꯧꯖꯤꯛ ꯏꯕꯨꯡꯉꯣ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯉꯥꯛꯇ ꯂꯥꯛꯑꯣ ꯋꯥꯔꯤ ꯑꯃꯇ ꯁꯥꯈꯤꯁꯤ ꯅꯪ ꯋꯥꯕꯨꯗꯤ ꯋꯥꯔꯝꯂꯅꯤ ꯑꯗꯣ ꯀꯨꯏꯔꯣꯏ ꯑꯕꯣꯛ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯂꯥꯛꯑꯣ ꯑꯕꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯂꯥꯛꯑꯣ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯛꯑꯣ ꯑꯗꯨꯒ ꯍꯥꯏꯔꯒꯦ ꯂꯥꯛꯑꯣ ꯑꯕꯣ ꯀꯔꯤ ꯂꯩꯔꯒꯦ ꯏꯁꯨ ꯅꯨꯄꯤ ꯑꯔꯨꯕꯤ ꯑꯁꯦ ꯑꯕꯣꯛꯅ ꯍꯌꯦꯡ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯁꯨ ꯂꯨꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯈꯟꯕꯗ ꯃꯥꯅ ꯋꯥꯖꯔꯤꯕꯁꯦ ꯑꯕꯣꯛꯅ ꯎꯕꯗ ꯂꯣꯏꯅ ꯈꯪꯉꯤ ꯏꯁꯨ ꯑꯁꯤꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀோ ꯑꯕꯣ ꯑꯗꯨ ꯍꯥꯏꯕꯒꯤꯔꯣ ꯏꯁ ꯑꯩꯗꯤ ꯑꯔꯨꯕ ꯀꯩꯀꯩꯒ ꯍꯥꯏꯗꯕꯣꯏ ꯅꯤꯡꯗꯅ ꯄꯥꯈꯠꯂꯨꯔꯦ ꯇꯧꯒꯦ ꯑꯗꯨꯝ ꯑꯕꯣꯛ ꯑꯩ ꯂꯨꯅ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯕꯣꯛꯅ ꯇꯧ ꯍꯥꯏꯕꯨ ꯑꯕꯣꯛꯅ ꯇꯧ ꯍꯥꯏꯕꯩ ꯅꯠꯇ꯭ꯔꯣ ꯂꯨꯍꯣꯡꯉꯨ ꯍꯥꯏꯕꯒꯤꯁꯤꯅꯦ ꯑꯕꯣꯛ ꯑꯩꯅ ꯂꯨꯍꯣꯡꯉꯤꯁꯦ ꯑꯕꯣꯛ ꯅꯠꯇꯕ ꯃꯤ ꯑꯃꯅ ꯍꯥꯏꯕ ꯑꯣꯏꯔꯝꯃꯗꯤ ꯁꯨꯡꯌꯥꯁꯨ ꯌꯥꯔꯣꯏ ꯑꯕꯣꯛꯅ ꯍꯥꯏꯕꯩꯅꯦ ꯅꯁꯨꯅ ꯌꯥꯗꯅ ꯂꯨꯍꯣꯡꯉꯤꯁꯦꯕꯣ ꯇꯧꯒꯦ ꯑꯕꯣ ꯑꯗꯨ ꯈꯛꯇꯪ ꯍꯥꯏꯕꯩꯔꯣ ꯍꯣꯏ ꯑꯗꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕු ꯀꯧꯔꯤꯕꯅꯤ ꯋꯥꯔꯝꯂꯅꯤ ꯆꯪꯉꯣ ꯐꯤꯔꯣꯟꯒꯇꯣ ꯍꯣꯡꯗꯣꯛꯂꯨꯔꯣ ꯍꯣꯏ ꯑꯕꯣ ꯑꯗꯩ ꯐꯤꯔꯣꯟ ꯑꯝꯇ ꯍꯣꯡꯗꯣꯛꯎꯒꯦꯀꯣ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩꯕꯤꯔꯤꯗꯨꯕꯣ ꯐꯤꯔꯣꯟꯒꯇꯣ ꯍꯣꯡꯗꯣꯛꯄꯤꯔꯣ ꯏꯔꯨꯖꯊꯣꯛꯄꯤꯅꯕ ꯇꯧꯔꯣ ꯍꯣꯏ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯍꯣꯡꯗꯣꯛꯆꯔꯒꯦ ꯌꯥꯅꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯨꯖꯔꯒꯦ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯀꯔꯤꯅꯣ ꯍꯩ ꯃꯍꯤꯔꯥ ꯆꯥ ꯑꯣꯏꯅ ꯂꯣꯜꯂꯛꯎꯔ ꯍꯩ ꯃꯍꯤ ꯑꯣꯏꯅ ꯄꯨꯊꯣꯔꯛꯎꯔ ꯇꯥꯃꯣ ꯌꯥꯔꯅꯤ ꯑꯝꯇ ꯁꯦꯝꯃꯛꯑꯅꯨ ꯑꯝꯇ ꯄꯨꯊꯣꯔꯛꯑꯅꯨ ꯑꯗꯨꯝ ꯑꯩ ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯏꯇꯣꯝꯇ ꯑꯝꯇ ꯄꯣꯊꯥꯒꯦ ꯀꯔꯤꯅꯣ ꯇꯥꯃꯣꯁꯤꯅ ꯈꯜꯂꯤꯁꯤꯕꯣ ꯑꯩꯅ ꯍꯥꯏꯔꯨꯕ ꯈꯨꯗꯤꯡ ꯑꯃꯠꯇ ꯍꯔꯥꯎ ꯌꯥꯕꯤꯔꯛꯇꯦ ꯑꯃ ꯍꯥꯏꯔꯣꯏ ꯑꯗꯨꯝ ꯌꯥꯔꯦꯒ ꯑꯗꯨ ꯇꯧꯏ ꯀꯔꯤꯅꯣ ꯈꯪꯗꯦ ꯌꯥꯒꯦ ꯌꯥꯗ꯭ꯔꯁꯅꯨꯗ ꯇꯥꯃꯣꯁꯤꯕꯨ ꯑꯩ ꯅꯨꯡꯁꯤꯗꯅ ꯂꯩꯕꯁꯨ ꯅꯠꯇꯦ ꯀꯔꯤ ꯑꯩ ꯃꯅꯥꯛꯇ ꯂꯩꯕ ꯁꯨꯡ ꯌꯥꯗꯦ ꯇꯥꯃꯣ ꯁꯥꯏꯌꯣꯟꯅ ꯍꯥꯏꯕꯗꯣ ꯑꯩ ꯊꯣꯛꯍꯧꯔꯒꯦ ꯀꯩꯅꯣ ꯃꯣꯝ ꯁꯣꯜꯂꯛꯏꯗꯨꯅ ꯑꯩ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯏꯪꯅ ꯑꯝꯇ ꯄꯣꯊꯥꯒꯦꯕ ꯅꯪ ꯇꯧꯗꯧ ꯊꯕꯛꯁꯤꯡꯗꯣ ꯇꯧꯔꯨ ꯆꯠꯂꯣ ꯍꯣꯏ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯀꯩꯅꯣ ꯊꯕꯛꯀꯤꯗꯤ ꯇꯧꯔꯨꯈꯤꯒꯦ ꯀꯩꯅꯣ ꯑꯔꯨꯕꯤꯅ ꯑꯩ ꯉꯥꯛꯇ ꯏꯇꯣꯝꯇ ꯄꯣꯊꯥꯒꯦ ꯅꯪ ꯇꯧꯗꯧ ꯊꯕꯛꯁꯤꯡꯗꯣ ꯇꯧꯔꯨ ꯆꯠꯂꯣꯅ ꯍꯥꯏꯕꯗ ꯃꯥꯅ ꯍꯔꯥꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯛꯈ꯭ꯔꯤꯁꯤ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯊꯕꯛ ꯑꯣꯐꯤꯁꯇ ꯂꯩꯔꯦ ꯃꯥ ꯉꯥꯛꯇ ꯎꯏ ꯒꯥꯔꯤ ꯊꯧꯔꯦ ꯃꯥ ꯉꯥꯛꯇ ꯎꯏꯕꯨ ꯂꯩ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯉꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩ ꯅꯥꯀꯣꯡ ꯇꯥ ꯂꯩ ꯀꯔꯤꯅꯣ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦꯅ ꯍꯥꯏꯔꯨꯔꯁꯨ ꯊꯣꯛꯑꯣ ꯍꯥꯏꯔꯨꯔꯁꯨ ꯑꯗꯨꯝ ꯍꯔꯥꯎꯔ ꯆꯠꯈꯤ ꯈꯪꯗ꯭ꯔꯦꯗ ꯑꯔꯨꯕꯤꯁꯤ ꯑꯩꯅ ꯃꯉꯣꯟꯗ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯉꯣꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯀꯔꯤꯃꯠꯇ ꯇꯥꯗꯦ ꯑꯗꯨꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯔꯥꯎꯔ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯝ ꯇꯧꯏ ꯄꯦꯟꯊꯣꯛꯄ ꯌꯥꯝ ꯉꯝꯃꯦ ꯀꯔꯤꯅꯣ ꯃꯥꯒꯤ ꯊꯃꯣꯏꯁꯤꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯑꯩꯒ ꯂꯨꯍꯣꯡꯉꯤꯗꯨꯉꯥꯏ ꯑꯗꯨꯝ ꯑꯩ ꯀꯩꯁꯨ ꯃꯉꯣꯟꯗ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯑꯗꯨꯝ ꯑꯩ ꯂꯩꯐꯝ ꯊꯣꯛꯄ ꯂꯩ ꯑꯗꯣ ꯃꯥꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯑꯗꯨꯝ ꯍꯔꯥꯎꯕꯗꯧꯅ ꯇꯧꯏ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯀꯔꯤ ꯋꯥꯈꯜꯅꯣ ꯁꯤꯅ ꯃꯥꯒꯤ ꯀꯔꯝꯕ ꯑꯅꯤꯡꯕ ꯇꯣꯉꯥꯟꯅ ꯂꯩꯕꯖꯥꯠꯅꯣ ꯑꯁ ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯤ ꯀꯩꯅꯣꯝ ꯇꯧꯁꯜꯂꯛꯑꯦꯗ ꯀꯣꯛꯀꯁꯦ ꯋꯥꯛꯀꯤꯡ ꯉꯥꯛ ꯆꯠꯂꯨꯈꯤꯒꯦ ꯃꯊꯥ ꯁꯥꯔꯦ ꯑꯩ ꯑꯔꯨꯕꯤ ꯉꯥꯛꯇ ꯎ ꯂꯩꯔꯦ ꯃꯤꯠ ꯑꯁꯤ ꯋꯥꯛꯀꯤꯡ ꯆꯠꯂꯒ ꯉꯥꯛꯇꯪ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯑꯒ ꯈꯔ ꯐꯕ꯭ꯔ ꯌꯦꯡꯒꯦ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇꯒꯤ ꯍꯜꯂꯛꯈꯤꯕꯇ ꯉꯥꯏꯔꯤ ꯑꯃꯨꯛ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯗꯨꯅ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯨ ꯑꯕꯣ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯋꯥꯛꯀꯤꯡ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯏꯁꯥꯁꯦ ꯕꯣꯔꯤꯡ ꯏꯆꯨ ꯆꯨꯔꯦ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯉꯥꯛꯇꯪ ꯇꯦꯛꯈꯠꯄ꯭ꯔ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯑꯣ ꯆꯠꯂꯣ ꯀꯨꯏꯅ ꯂꯩꯊꯣꯛꯀꯅꯨꯀꯣ ꯊꯦꯡꯅ ꯂꯥꯞꯅ ꯆꯠꯈꯤꯅꯨ ꯑꯁ꯭ꯋꯥꯏꯗ ꯉꯥꯛꯇꯪ ꯆꯠꯂꯒ ꯍꯜꯂꯛꯎꯀꯣ ꯍꯣꯏ ꯑꯕꯣ ꯀꯨꯏꯔꯣꯏꯗ ꯉꯥꯏꯍꯥꯛ ꯈꯛꯇꯅꯦ ꯑꯁ꯭ꯋꯥꯏꯐꯥꯎꯇꯅꯦ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯕꯣ ꯂꯥꯞꯅ ꯆꯠꯈꯤꯅꯨꯀꯣ ꯏꯕꯨꯡꯉꯣ ꯋꯥꯛꯀꯤꯡ ꯆꯠꯂꯒ ꯈꯔ ꯐꯒꯗ꯭ꯔꯅ ꯈꯟꯕꯁꯤꯅ ꯀꯔꯤ
ꯀꯩꯅ ꯇꯧꯔꯤꯁꯤꯕꯣ ꯊꯣꯛꯂꯛꯑꯒꯅꯤ ꯍꯦꯟꯅ ꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯃꯤꯠ ꯁꯔꯨꯕꯤ ꯉꯥ ꯂꯣꯏ ꯆꯨꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯧꯔꯤ ꯑꯁꯤꯗꯤ ꯏꯇꯥꯎ ꯃꯅꯤ ꯊꯣꯏꯕꯅꯤꯅꯦ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇꯕ ꯃꯥꯅ ꯉꯁꯤ ꯃꯄꯥꯟꯒ ꯊꯣꯛꯂꯛꯏꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯃꯥꯕꯨ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯇꯥꯗꯤꯅꯤ ꯏꯇꯥꯎ ꯁꯣꯝꯗꯅꯦ ꯂꯥꯛꯑꯣ ꯁꯤꯗ ꯉꯥꯛꯇ ꯐꯝꯈꯤꯁꯤ ꯂꯥꯛꯑꯣ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯈꯤꯁꯤꯅ ꯑꯁꯤꯗꯤ ꯏꯇꯥꯎ ꯔꯣꯃꯦꯁꯅꯤꯅꯦ ꯏꯇꯥꯎ ꯅꯪ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯐꯝꯃꯝꯃꯤꯗ ꯏꯇꯥꯎ ꯑꯩ ꯁꯨꯝ ꯐꯝꯃꯝꯕꯅꯦꯗ ꯂꯥꯛꯑꯣ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯈꯤꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯀꯥꯏ ꯆꯠꯂꯤꯅꯣ ꯅꯪꯕꯣ ꯏꯇꯥꯎ ꯍꯟꯗꯛ ꯃꯔꯛꯁꯦ ꯌꯨꯝꯗ ꯂꯩꯕꯁꯦ ꯕꯣꯔꯤꯡ ꯆꯨꯔꯛꯄ ꯑꯗꯨꯗ ꯊꯕꯛ ꯍꯜꯂꯛꯄ ꯈꯛꯇ ꯉꯥꯏꯔꯤꯌꯦ ꯑꯩ ꯉꯥꯛꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯋꯥꯛꯀꯤꯡ ꯊꯣꯛꯂꯛꯄꯅꯤꯗ ꯏꯇꯥꯎ ꯀꯥꯏ ꯆꯠꯀꯦ ꯇꯧꯔꯝꯃꯤꯅꯣ ꯏꯇꯥꯎ ꯌꯨꯝꯗ ꯂꯩꯕꯁꯤꯗꯩꯕꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯤꯅ ꯉꯥꯡꯃꯟꯕꯗ ꯇꯧꯐꯝ ꯈꯪꯗꯗꯅ ꯊꯣꯛꯂꯛꯑꯒ ꯐꯝꯃ ꯂꯩꯔꯝꯃꯤꯁꯤꯅꯦ ꯏꯇꯥꯎ ꯅꯨꯄꯤ ꯊꯤꯔꯣ ꯁꯤꯗꯤ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯄꯥꯕꯨꯡꯅ ꯃꯔꯣꯜ ꯑꯃ ꯇꯧꯐꯝ ꯈꯪꯗꯗꯅ ꯊꯣꯛꯂꯛꯑꯒ ꯁꯥꯎꯔ ꯊꯣꯛꯂꯛꯑꯒ ꯁꯤꯗ ꯐꯝꯃꯝꯃꯤꯁꯤꯅꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯉꯥꯛ ꯐꯝꯈꯤꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯌꯥꯔꯦ ꯏꯇꯥꯎ ꯅꯪꯁꯨ ꯏꯕꯨꯡ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯦ ꯀꯩꯅꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯨ ꯑꯗꯨꯝ ꯋꯥꯍꯟꯗꯅ ꯑꯣꯠꯇꯅ ꯅꯩꯗꯅ ꯊꯝꯃꯤꯗꯨ ꯏꯃꯥꯗꯨꯁꯨ ꯑꯍꯟ ꯑꯣꯏꯔꯦ ꯆꯥꯛ ꯊꯣꯡꯕꯒꯗ ꯑꯗꯨꯝ ꯋꯥ ꯅꯣꯏ ꯅꯪ ꯌꯥꯔꯦ ꯀꯩꯅꯣ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯦ ꯅꯨꯄꯤ ꯑꯃ ꯀꯣꯛ ꯊꯤꯖꯤꯜꯂꯣ ꯀꯩꯅꯣ ꯈꯪꯗꯦ ꯏꯇꯥꯎ ꯑꯗꯨꯗ ꯇꯥꯗꯣꯔꯤꯕ ꯀꯔꯤꯅꯣ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯊꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛ ꯄꯥꯝꯕ ꯈꯣꯏꯗꯥꯕ ꯅꯨꯄꯤ ꯑꯃꯠꯇ ꯐꯪꯗꯕ ꯏꯇꯥꯎ ꯂꯩꯔꯣ ꯑꯗꯨꯗꯤ ꯏꯇꯥꯎꯅ ꯄꯥꯝꯕ ꯅꯨꯄꯤꯗꯨ ꯏꯇꯥꯎꯅ ꯍꯌꯦꯡ ꯈ꯭ꯋꯥꯡ ꯀꯣꯜꯂꯀꯥꯟꯗ ꯐꯪꯉꯗꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯊꯤꯔꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯨꯁꯨ ꯑꯗꯨꯝ ꯀꯞꯅ ꯃꯔꯥꯏꯅ ꯑꯗꯨꯝ ꯂꯣꯏꯖꯈ꯭ꯔꯅꯤ ꯑꯗꯨꯅꯦꯕ ꯏꯇꯥꯎꯅ ꯄꯥꯝꯃꯤꯁꯤ ꯅꯠꯇ꯭ꯔꯣ ꯈꯪꯗ꯭रे ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯊꯤꯕꯅꯤ ꯏꯇꯥꯎ ꯐꯪꯗ꯭रे ꯏꯇꯥꯎꯗꯤ ꯗꯥꯎ ꯌꯥꯗꯅ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯐꯪꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯗꯥꯎꯁꯤ ꯄꯨꯝꯃꯕ ꯀꯔꯤꯅꯣ ꯑꯩꯅ ꯑꯄꯥꯝꯕ ꯅꯨꯄꯤꯁꯨ ꯐꯪꯗꯦ ꯗꯥꯎꯁꯨ ꯌꯥꯗꯦ ꯏꯇꯥꯎ ꯁꯨꯃꯥꯏ ꯁꯨꯝ ꯂꯦꯟꯗ꯭ꯔꯕ ꯀꯔꯤꯅꯣ ꯈꯪꯗ꯭रेꯗ ꯏꯇꯥꯎ ꯀꯥꯏꯗꯩꯅꯣꯗ ꯏꯇꯥꯎ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯔꯣꯏꯅ ꯂꯩꯔꯝꯃꯤꯅꯤ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯍꯦꯛꯇ ꯁꯪꯉꯪ ꯉꯪꯗꯅ ꯂꯨꯍꯣꯡꯈꯤꯕꯩ ꯋꯥꯅꯤ ꯑꯩꯅ ꯄꯥꯝꯗꯅꯒ ꯊꯑꯣꯏꯅ ꯇꯧꯈꯤꯕ ꯂꯨꯍꯣꯡꯈꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯕꯣꯛꯀ ꯄꯥꯕꯨꯡꯒꯁꯤꯅ ꯍꯦꯛꯇ ꯁꯪꯉꯪ ꯉꯪꯗꯅ ꯇꯧꯐꯝ ꯈꯪꯗꯅ ꯑꯗꯨꯝ ꯍꯣꯡꯈꯤꯕ ꯌꯥꯈꯤꯕꯩ ꯋꯥꯅꯤ ꯑꯗꯣ ꯏꯇꯥꯎꯁꯨ ꯅꯨꯄꯤ ꯊꯤꯖꯤꯜꯂꯣ ꯀꯩꯅꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯣ ꯑꯗꯨꯛ ꯋꯥꯍꯜꯂꯤꯗꯨꯕꯨ ꯅꯪꯕꯨ ꯄꯥꯞ ꯄꯨꯅꯤꯍꯦ ꯅꯪ ꯑꯩ ꯄꯥꯞ ꯄꯨꯔꯁꯨ ꯄꯨꯔꯒꯦ ꯑꯩꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗꯣꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯑꯩꯅ ꯄꯥꯝꯕ ꯈꯣꯏꯗꯥꯕ ꯅꯠꯇ꯭ꯔꯒꯕꯨ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯏꯇꯥꯎ ꯑꯩ ꯁꯨꯝ ꯂꯩꯔꯒꯦ ꯁꯨꯃꯥꯏꯅ ꯍꯦꯠ ꯑꯁꯤꯗ ꯅꯨꯄꯥ ꯑꯅꯤ ꯂꯩꯔꯤꯁꯤꯗ ꯍꯪꯉꯒꯦ ꯑꯇꯩ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯑꯁꯤꯗ ꯐꯝꯃꯤꯕ ꯑꯅꯤꯁꯤꯗ ꯑꯣꯏꯅ ꯍꯪꯉꯒꯦ ꯏꯇꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯅꯤ ꯐꯝꯃꯤꯁꯦ ꯑꯁꯤꯗ ꯍꯪꯉꯁꯤꯀꯣ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯣ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯣ ꯏꯇꯥ ꯉꯥꯛꯇ ꯐꯝꯃꯝꯃꯨꯀꯣ ꯇꯥꯃꯣ ꯑꯅꯤꯗ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯑꯥꯎ ꯌꯥꯅꯤ ꯍꯪꯕꯤꯌꯨ ꯇꯥꯃꯣ ꯁ꯭ꯋꯥꯏ ꯃꯐꯝꯁꯤꯗꯒꯤꯅꯦ ꯍꯥꯏꯕꯀꯣ ꯅꯨꯄꯥ ꯑꯃ ꯔꯥꯖꯦꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯛꯄ ꯑꯗꯨ ꯈꯪꯕꯤꯕ꯭ꯔꯥꯕ ꯃꯣꯏꯒꯤ ꯌꯨꯝꯒ ꯏꯇꯥꯎ ꯅꯪ ꯔꯥꯖꯦꯁ ꯍꯥꯏꯁꯤꯕꯨ ꯈꯪꯕ꯭ꯔꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥ ꯇꯣꯝꯕꯒꯤ ꯃꯆꯥ ꯔꯥꯖꯦꯁꯇꯣ ꯑꯣꯏꯖꯥꯠꯂꯣ ꯃꯁꯛ ꯈꯨꯐꯖꯁꯤꯗꯤ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯤ ꯃꯌꯥꯝ ꯊꯤꯔꯛꯄꯁꯦ ꯑꯩꯅ ꯀꯣꯏꯗꯥ ꯑꯝꯇ ꯐꯪꯗꯦ ꯁꯤ ꯅꯨꯄꯤꯁꯦ ꯐꯖꯩꯌꯦ ꯉꯥꯎꯖꯩꯌꯦ ꯁꯤꯗꯤ ꯍꯣ ꯂꯩꯗꯤ ꯂꯩꯌꯦ ꯑꯗꯣ ꯃꯥ ꯑꯣꯏꯗꯣꯏ ꯑꯣꯏꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯔꯥꯖꯦꯁ ꯀꯧꯕ ꯑꯃꯗꯤ ꯂꯩꯌꯦ ꯀꯔꯤ ꯂꯩꯒꯦ ꯃꯥ ꯊꯤꯔꯛꯏꯁꯤꯕꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃ ꯃꯥꯅ ꯒꯥꯔꯤꯅ ꯊꯦꯡꯕ ꯑꯗꯣ ꯏꯃꯥꯟꯅꯕꯤꯗꯣ ꯐꯕꯨꯗꯤ ꯐꯔꯦꯕ ꯑꯗꯨꯗ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯅꯤꯡꯗꯨꯅ ꯊꯤꯔꯛꯄꯅꯦ ꯑꯗꯣ ꯃꯥꯒꯤ ꯌꯨꯝꯗꯣ ꯈꯪꯂꯗꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ ꯁꯨꯝ ꯔꯥꯖꯦꯁꯇꯨꯗ ꯏꯃꯥꯟꯅꯕꯤꯁꯤꯅ ꯀꯩ ꯀꯩꯅꯣ ꯈꯔ ꯁꯦꯡꯗꯣꯛꯅꯤꯡꯕ ꯃꯥꯜꯂꯤ ꯑꯗꯨ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯍꯟꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯅꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯈꯪꯂꯗꯤ ꯆꯥꯎ ꯆꯠꯂꯣ ꯆꯠꯃꯤꯟꯅꯈ꯭ꯔꯣ ꯃꯣꯏꯒ ꯑꯗꯨꯒ ꯇꯥꯛꯄꯤꯔꯨꯔꯣ ꯌꯨꯝꯗꯣ ꯑꯣꯏꯔꯝꯃꯅꯤ ꯃꯥ ꯅꯠꯇꯅ ꯑꯩꯈꯣই ꯁ꯭ꯋꯥꯏꯗ ꯔꯥꯖꯦꯁ ꯀꯧꯕ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯅꯪꯒ ꯆꯠꯃꯤꯟꯅꯔꯣ ꯑꯗꯨꯒ ꯇꯥꯛꯄꯤꯔꯨꯔꯣ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯑꯗꯨꯝ ꯇꯥꯛꯆꯔꯒꯦ ꯑꯩꯒꯤ ꯇꯨꯡꯗ ꯑꯗꯨꯝ ꯏꯟꯕꯤꯔꯛꯑꯣ ꯌꯥꯅꯤ ꯒꯥꯔꯤ ꯊꯧꯕꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯒꯥꯔꯤ ꯊꯧꯖꯔꯛꯑꯒꯦꯀꯣ ꯇꯞ ꯇꯞꯅ ꯁꯨꯝ ꯍꯣꯏ ꯑꯗꯨꯝ ꯊꯧꯕꯤꯔꯛꯑꯣ ꯑꯩꯒꯤ ꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯕꯤꯔꯛꯑꯣ ꯏꯇꯥꯎ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯏꯇꯥꯎ ꯃꯁꯛ ꯑꯁꯤ ꯏꯇꯥꯎ ꯑꯩ ꯉꯥꯎꯋꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯏꯇꯥꯎ ꯃꯥꯏ ꯃꯇꯝ ꯑꯁꯤ ꯌꯧꯔꯛꯑꯗꯤ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯇꯥꯎ ꯅꯨꯄꯤꯁꯦ ꯅꯪ ꯌꯨꯝ ꯇꯥꯛꯄ ꯆꯪꯕꯗꯣ ꯑꯗꯨꯗ ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯍꯪꯍꯧꯔꯣ ꯀꯥꯏꯗꯩꯅꯣꯅ ꯑꯗꯨꯒ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤ ꯍꯦꯛꯇ ꯀꯥꯞꯊꯔꯁꯦ ꯑꯩ ꯂꯣꯏꯅ ꯃꯈꯥ ꯇꯥꯕꯗꯩ ꯇꯧꯒꯦ ꯏꯇꯥꯎ ꯑꯗꯨ ꯃꯥꯏ ꯂꯩꯐꯝꯗꯣ ꯈꯪꯍꯧꯔꯣ ꯑꯗꯨ ꯅꯪ ꯉꯝꯃꯒꯗꯤ ꯐꯣꯟ ꯅꯝꯕꯔꯗꯨꯁꯨ ꯂꯧꯔꯣ ꯏꯇꯥꯎ ꯆꯠꯂꯣ ꯃꯤ ꯒꯥꯔꯤ ꯊꯧꯈꯤꯗꯣꯔꯦ ꯅꯪ ꯃꯥꯡ ꯊꯥꯔ ꯆꯠꯍꯧꯔꯣ ꯆꯠꯂꯣ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯗꯩ ꯑꯝꯇ ꯅꯝꯕꯔ ꯂꯧꯍꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯒꯤ ꯂꯩꯐꯝꯁꯨ ꯍꯪꯉꯛꯑꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯏꯇꯥꯎꯗ ꯍꯥꯏꯔꯛꯑꯒꯦ ꯑꯩ ꯑꯃ ꯆꯠꯂꯨꯒꯦ ꯏꯇꯥꯎꯀꯣ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯦꯅ ꯍꯥꯏꯔꯝꯕꯗꯨ ꯂꯥꯏꯅ ꯊꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤꯁꯦ ꯑꯝꯇ ꯌꯥꯔꯛꯑꯗꯤ ꯐꯅꯤꯗ ꯃꯃꯥꯒ ꯃꯄꯥꯒꯁꯤꯁꯨ ꯋꯥꯔꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦꯗ ꯊꯦꯡꯉꯝꯃꯅꯤ ꯄꯨꯡꯁꯨ ꯌꯨꯝꯗꯒ ꯆꯪꯅꯤꯡꯗꯦꯗ ꯇꯧꯔꯤꯁꯦ ꯑꯔꯨꯕꯤ ꯑꯁ ꯑꯩ ꯃꯊꯥ ꯁꯥꯔꯦ ꯇꯧꯔꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯈꯜꯂꯝꯕꯗꯨꯅ ꯑꯔꯨꯕꯤꯒꯤ ꯄꯥꯡꯒꯟꯗ ꯈꯟꯖꯜꯂꯛꯑꯦ
Arubi ngakta usale tawrisi aibo. Ibungo nang di kalaya chaluri ba? Ipadi nang leiramdabududa pakhalurabani kara yaururage nangbu. Papa, nachasum walking chalumani dangatang. Oh, phare ipadi kadai da chakrabano khanduna leiramlibani. Changlo. Hoi papa, sumna cha yumda leibasi boring sum chusale na ngakang mind se fresh oina baidana ngak walking chalubani papa. Hoi changage papa. Ado papung halakpa kyam kuirage? Halakpa ta ngai bo. Kuidri da ipa su halakpa hauji wai ta halai. Changlo. Nangbu kada yauna chalurabage? Lapna chalunu hairaga abokna nang lapna chaluraba male ne thengi ne nangbu halakpa. Abo, lapteda sai phautane akhoi sidai khar chatlaga waiting shed ama leibado. Adu phauta chalubani imanaba ma thengnadana ngaktang wari watai amuk tawduna leirure. Kuiba natteda bo ngaktane. Abokna sum yumda leibagi kuiba manbo na engondadi kuyam kuideba. Imadi leiba ude krai chakige bo. Injang napi leini haibra karino chatkibani ne he. Namadu su halakidre. Nasanupiga chakibani. Kayam kuirage bok chakiba tangari ba. Ngahakti oikhre pungkhai mukti helamadra. Yaudi yoramlani. Oh adudi kayam kuigidri da bo. Adu da bo ai changu hego. As arubi se muchangi ne tawris. Tamo krai chatpiri no ngasai dege. Ai tamo kai chakrabano na khalamini. Imanaba mo unaba chalubani da. Koi maninge sida. Tamo sangom semake ngasai su kaimda thawai hai. Ojiti thakta ba yaroi ko. Ai sangom puthora ke leramo. Yare puthora no ai kem taningdre. Nangna bitangninga kana ising glass amtang puthoro. Hoi tamo adudi ngatal lebiramo ai babab lawrugi. Arubigi moongse ai budi am khanbasu mali. Sibasu mali. Adagi aina mawanda uliba mo matawsiga mana uthora isiga. Tai ona ba kaino ma phak chatbum tawri. Aina mabu kaimda khandaba mo utle. Man de amai bu khandai mo utle. Skang ben tawri. Wakhal jinna maro lama. Arubi ngakta ngai tawri. Office ta phangi. Ma ngata thoktan leire mit asida ju wakhal ju adum jong thoktan leire tawri. Karino tamo sibu ngasidi ising thaki ka hairi imi ngan gai di aina hangba kuding yari haibani tamo gi mong sidi kaino ma khali ko khansida ayam ta sasat pi horo hige sing natradi kaino ma mukhan kharni tamo ising teba matak ta thamage ko o tamo teba matak ay dum tha dawni